Arambai News Guwahati da Manipuri Pao tabiriba singbu ihan hanba maktada chingangbam Sujitrani na kurumjari. Hojing asigi samlappa mariba Pao sing lobirasi. Laibag asigi Prime Minister Narendra Modi na handag Assamda lakadoriba asigi mangoinana State Congress President Ripun Borana ngasidagi singduna laikre. Guwahati gi Rajiv Bhavan da ngasi pangthokiba Pao gi mifam amada Ripun Borana Paumi singi kuthangda Prime Minister da wahang kunmari hanglakhi. Madugi manungda Assam gi special status phanglambadu lokthok pikre. North East Industrial Investment Policy su muthat ki bagal loinana awang nongpogam song Assam gi oina ati anoba policy amata sembi khidre. Kamakya Rail Station private company da yonthokre. Guwahati gi smart city na kadomda. Brahmaputra gi Torbanani da expressway sabagi wafam duna kadomda. Gopinath Bordoloi gi mingda lairamba airport tu su yonthok pikre. Sendong Labor Oil Company kuntaret private company singda pithokre. Assam gi paper mill ani thingzin bikre. BRGS ki brand kari maram gi damak thingzilibano Bangladeshi kaya yamna tanba ngamkhrabage nampuda Assam da kari maram gi damak ka chana halibano amadi tha taruk ki manungda Assam gi phurup taruk ST chalhangani hai ki baduna kaidau khraba haibana chingba wahang kaya hanglakhi Asida sunatana Prime Minister Narendra Modi na lagliba January gi tang kulhumdoida Sibsagar gi Jerenga pathar gi mifamda saruk yagadoriba se Sati Joymati gi kathokpa amasung puwaribu singnabani hainaso Ripun Borana maral sirakhi ngasi AIUDF ki Azmal na communal ba wangang kharang nganglakpadagi dharma gi oiba rajniti amuk Assam da horakre Azmal gi wangang asigi mathakta maikai kya dagi pendaba phongdok narakli Handakta alliance tawgani lauthokraba Congress ka loinana Ajit Kumar Bhuyagi Anchalik Gana Morchana fawba waraurakre panbayai Congress amasung AIUDF na saugatlagani Ajit Kumar Bhuyana Rajya Sabha gi MP oina kabangam kripa adubo Azmal gi wangang asida Bhuyana su waraurakre Azmal na kari hairubadagi asugyamna waraukribano English ngani kunmathoida BJP gi lengak amuk Assam da halaklabadi masjid lising ahumakai thugai khini aduga BJP na piriba khudong chaba sing asidi kanadaba arimba ngaktani hairakhiba sini Laika Dhodia miyam gi protest AJP na su sawgalakhi bagaloina maraibak thiraba miyoi sing asigi lam pibiduna mayumakai sabinabagi demand tawrodana wakat khungjang ngasi changsinkhre Dribugar Lakhimpur amasung Guwahati na chingba mafam khayada AJP na Laika Dhodia miyam gi damak wakat khungjang changsinkhi panbayai Laika Dhodia gi protester sing asi ichaw amadi lerai ningkhaibadagi mayumakai leijadrawa state asigi leihaucha singni makhoina lengakta January gi tang kun haibadi ngarang phawbagi ultimatum pikhibani Agartala dagi Kolkata tamna chenba Kanchenjunga Express train Assam gi Badarpur Junction da accident thokpadagi miyo yankhai hena sogapan nangduna manak nakpa hospital da puduna laikanakre laibak thiba thokdog asi junction asida engine sindok sinjin tawringai da thokhibani hairi thokdog asi ngasi numidang hojik ngayaki mamangda thokhibani World Maitai Convention WMC gi lagliba February tha da Guwahati da pangthoknanaba siliba plenary session ga mari leidana ngarang numidang Guwahati da convention asigi advisor Potsangbam Sonamani amasung chairman Haikruzam Nabasyam na luchingba khutpu amana Assam gi finance minister oiba Himanta Biswa Sarma ga unaduna athoiba mithung oinanaba haizarubada ayaba pirakre hairi Guwahati da pangthokadoriba plenary session asigi damak Potsangbam Sonamani amasung Haikruzam Nabasyam anina state kayagi lupsinga khanani thoram kyasu pangthokre hairi haukiba January gi tang 15 amsung 13 New Delhi gi Manipur House ta tangkak ani thokna Delhi da leiba lupsinga phaminakhi United Meitei Society of Assam Umsa yauna phaminakiba mipamasida ahibam Pralatna president oidana World Meitei Convention Delhi unit semkhre loinana Guwahati da so Assam gi Manipuri lupsing amadi handakta nauna semkiba Manipuri Development Council gi thobu singa phaminaduna pangthokadoriba thoramasibu mapung phanaba thorang yadkhre su hairi ngasi sawalsan lumit Meghalaya gi Manipuri singa su mifam ama phaminaduna khana nainaraba matung akoijam Jugindro na president oiduna World Maitai Convention Meghalaya unit su semkhre Maitai singi puari oihuragadaba Guwahati plenary session asibu mai pakna pangthokpa ngamnanaba miyamna angamba mateng pangbiu haina WMC gi Central Executive Committee na miyamda haizarakli
Coalition Against Drugs and Alcohol kada Manipur gi midiang makhada Ningol Club Hairok Linkhatuna Mayai Kaba Chinjaki Mayok Tamasung Nupi Kuna Yaifanabagi Khongjang Changsilakpa Chahi Ahum Mapung Pharakpaga Loinana Nupi Macha Sing Tagyoiba Club Asigi Ahum Suba Foundation Day Hairok Partu Dalaiba Ningol Club Office ta Pangthokre Kadagi President Hizam Priyo Kumar na athoiba mithung Ningol Club ki President Sophia Khunongbam na Thoramapu amasung Kadagi Vice President Dipajit Ningthauzam na akhanaba mithung oina saruk yakiba thoram asida tung koina miyam gi thabak thoram sing mai pak na tawba ngamnanaba Ningol Club ki member sing hakchang phana leigadabani haibagi wafam sing wangang loising na phongdokhi Manipur ki Governor oibaga loinana Manipur University of Culture ge Chancellor Suwariba Governor Dr. Najma Heptullah na thokpa order amagi matungina Professor P. Gunindro Singh bu Manipur University of Culture ge Vice Chancellor oina hapkhre Professor Gunindro na VC oina pugadoriba se chahi mangane Manipur na statehood phangkhibagi yankai suba statehood day gi mapung oiba thoram Manipur lengak na sinduna ahanba Manipur Rifles ki parade ground nga si pangthokre Thoramasida Chief Guest Oikiba Manipur gi CM N Birena Phongdokhibada Manipur asi North East amasung hilly state singi oina Indian Innovative Index Inglisingani kunda top 3 position da leiri masi yamnamak chokthok chaningai ni loinana state asida positive oiba change amasu lakle haiki Thoramasida CM na laikhidraba Major Laisram Jatin gi macheda lupa lakh mangagi check amasung Major Jatin Bravery Award khusinakhi Manipur Literature Association Mala Jiribamna Loktak Khorzai Loop Thangana Saknareba Aiba MM Ahmed Jiribamna Manipura Handokpa Umrau Jan Adha Haiba Nobel Adu Dapiba Ningthauzam Ningthemzau Khorirol Mana Inglisingini Kurmathoi Phanglakpada Nungaiba Phongdoktuna Taramna Opagi Thoramama Ngasi Jiribamda Leiba Smart Society gi Conference Hall da Pangthokre Thoramasida GD College ki Professor Kamal Chandam amasung Samaj Sevak Birzit Laisangbam Anina Athoibam Lengbirak Pasing Oina Tangbal da Famki Panbayai Manipuri Khorirol Chaukhot Naba Hotnariba MM Ahmed Handokloi Amasuni Meghalaya na sungasi state asigi Nipumapan Suba Statehood Day Silong da Pangthokre Manipur amasung Tripura ga loinana Meghalaya da su Inglising amaga chamapan humbudrani thoige January kurmathoi da statehood phangkibani Meghalaya gi CM Conrad ke sangmana Assam amadi Meghalaya gi ngamkhai gi cheyetnaba loishinba asi ruling Meghalaya Democratic Alliance MDA coalition na ithodangni haina lowbaga loinana yanaba ama purakpa pami haikre Isu asigi matangda hokiba March natraga April thada Assam gi CM ga unabagi wafam leirambani adubo COVID pandemic na maram oiduna unaba ngamkhidre adubo Assam gi assembly mikhal hek loibaga Assam gi CM ga unaduna masigi matangda wari sanagani haikre CM na makha taraduna Mamangda Palamba Lengakna ILP isu asigi matangda karigumba thorang amatta tawbiramde adubo Meghalaya Democratic Alliance MDA nadi resolution ama lawraduna matam sangna leiraklaba isu asibo santainanaba kanna hotnakhigani su haiki Ahanba Winter Valley Trail Trekking Expedition Maipakna Pangthokibagi-damak Team Nimasbo ngasi Arunachal Pradesh ki CM Pema Khanduna thagatpa phongdokre National Youth Festival Inglisingani Kunmathoi gi saruk amoina Ministry of Youth Affairs ki makhada Indian Mountaineering Foundation na sponsor tawduna Valley Trail da winter trekking asi chatkibani Mountain Instructor Kharat BM na luchingba member kuntaruki team asida Arunachal Assam Manipur amasung Nimas ki trekker sing yauri January gi tang 13 dagi kunmathoi fawba chatkiba kilometer chani gi high altitude trek asina put lising 13 ka chamapan wang badalaiba Wangmada leiba Kemia la landuna chatkibani Tripura da saitegi thoromama yawba lakhiba Manipur gi aiba Sarat Lairen Lakpam AC Netrajit K Krishna Kumar amasung L Pupu ngasi Agartala da yaukibaga loinana takhel leima tengbanglu ki member singna lengyan phi amamam yanduna makhoibo haraute yamna taramna okre Sikkim da Film City ama sabagi matang da state lenga ki senior officer singi khutpu amana Union Minister Dr. Jitendra Singh unaduna masigi matang da ngasi wari sanakre
यादलिबा थौरांग मतुंगिना सिक्किमगी कोनुंग सहर गैंगटोक की मनाक नकना सेंगबतकदोरिबा फिल्म सिटी कॉम्प्लेक्स असिदा एक्टिंग स्कूल अमा तोंगान तोंगानबा फिल्म सेट अमसुंग आर्टिफिशियल सेट्स फैशन इवेंट्स की ओइना रैम्पसिंग मिनीप्लेक्स सिनेमा MP थिएटर मोबाइल थिएटर कंसर्ट हॉल रिक्रिएशन पार्क एडिटिंग स्टूडियो अमसुंग साउंड स्टूडियो सिंग लेगनी हाइरे पनबा याई मोदी लेंगाकना अरुणाचल प्रदेश की ओइना फिल्म एंड टेलीविजन इंस्टीट्यूट अमा लिंखटपगी अयाबा पीख्रबने सिक्किम द फिल्म सिटी असी लिंखटलबदे लम असिगा मरी लेनना लमदम असिगी अवाटपा क्या लेरिबसी मेंसिनबा ngamlagani हाइना मिनिस्टर असिना मखाताना फोंदोखी हौखिबा पुंग कुनमरी असिदा अवांग नोंपोगी स्टेट सिंगी मनुंगदा ngasi gi oina hojik phawda covid-19 positive oibagi report lakraba state singi manungda assam da 39 tripura da ani manipur da 18 meghalaya da 3 nagaland da 3 amadi mizoram da 12 ne amadi haukiba pung kunmari asida awang nungpogi state singi manungda hojik phawbagi oina assam da amadi meghalaya da mioi ani covid number moiduna leikidaba natana atopa state singdagi hojik phawbagi oina di ngasi gi oina leikidabagi paw amata laktre asumna ngasi gi oina hojik phawbda india da covid ki anoba positive case lising 12 ga chani hena phangkhre apunba nabagi masingna crore amaga lakh taruk lising kunmari yaukhre hojik lying libagi masingna lakh ama dasmik nipan taret ne amadi apunba leikidabagi masingna lakh amaga lising yankhai humdoi supna 12 yaukhre ngasi gi oina hojik phawbda india da covid number moiduna mioi chama supna taret leikidabagi paw lakli aroibada atopa paw singda ngasi tara raksuboina center amadi lomi luchingba singi marakta phaminaduna wari sanabadasu yanaba amata purakpa ngamkhidre farm law sing chahi ama makhai gi oina chana handana thamgani haiba lenga ki wafamadu lomi singna yarakhidabaga loinana farm law sing ase matam chuppagi oina hek handoktriba fawba makhogi wakat khongjang handokloi haiba phirep asisu ngasisu adum akhang kanba lomi sing asina adumak lengdana lowri COVID vaccine Covishield sariba Pune da laiba Serum Institute of India gi building da mai chapgi thokdok ama ngasi thokre Terminal 1 gi manakta laiba building gi bari suba amasung manga suba floor da mai chakhi mai chakliba floor asida achoba machinery natraga khusukulai amata thamde haire laibak phaba haigadra mai chakliba building asi sabagi thabak chathariba building ne masida covid vaccine sade loidana vaccine thampam amasung vaccine sariba plant ta asoyangam amata thokhide haina institute asigi thajaba yaba pawi likhuna mana phongdorakle asida sunathana mai chakliba building ase Oxford University amasung AstraZeneca na develop toba Covishield sariba unit adudagi kilometer amamuk lapi so haire Fire tender tarana kano hotnaduna mai muthatpa ngamkhi adubu laibak thibadi mai muthatlaba matungda ta mioi manga hingna chaktuna leikhidre haibasi khangba ngamlakhi COVID vaccine kapagi matangda Congress na kharani mamangda Prime Minister Narendra Modi da hana vaccine kaphallu hairaduna vaccine bu hanthana yengbagi wangang khaya ngangkibadu ngasidi ahongba khara laklagani vaccine kapagi ani suba tangkakta malemda khwaidigi chawba vaccine kapagi khungjang asibu launch tawkiba Prime Minister Narendra Modi da su vaccine kaplagani India gi vaccine da thazadaba vaccine kapada chingnaba amasung side effect lei haibagi chayetnaba khaya adu Prime Minister Modi da vaccine hek kapaga namak koklagani chahi yankhai mathakta laiba Chief Minister Singh MP Singh amadi MLA Singh da su ani suba tangkak asida COVID vaccine asi kaplagani amadi COVID pandemic ka lanthingnabagi damak leibak sing khutsamna chatminagadabani haibra Prime Minister Modi gi wakhalon adubo makha chathaladuna India nangasi COVID vaccine dose million ani hena Bangladesh ta khusinakre ngasi gi nadi Arambai News Guwahati da Manipuri Pao sandok chaba matang se loisinjabaga loinana tabiri basingbo amuka so hanna khurumjari